नखोई की दमकतने कथोले बपुना मगसे नखोई मिकप थोपा मतम होरे भाग ताबा मतम होरे नखोई नम्बी होय होद्रगदी अखोगी हौजिक हारमेबा मिसिंग लिखलबा अखोगी कांगलोबसे लेखुन मुटखि फुतारे हाइबगी अखोई मिफम कयादा हंजन हंजन नैनारबा मतम सिगी तंगाई फद्रबा वाफमनी नखोई मिकप थोपा मतम जौरे ngasiगी numit asisu yamna sienglaba adugumlo numitni January gi tang 32 Swami Vivekananda gi mapok numini hariba mapok numina se naharon youth national youth day adana bharat sin batongna palan taunariba yamna mamal leraba numini aduga diamond jubilee celebration haukibasu yamna mamal leraba November ki tang taraga mathoi Bharat ki ahanba education minister Abul Kalam Azad ki mapok numita asigumba jai pharaban numit sing asi khalaga aikoina target toraga thamjagi bani ngasigi asigumlaba Swami Vivekananda mana pokhiba maki mapok numita mana laubirame maki mapok numisida aikoina ningchangam thoi kari hain laubirame awake arise and stop not till the goal is reached tumba hogalo lekhalo songshelu lanpham da lep kanu panthung jogdri bhawba lep kanu matam madam hangna laubira makholau ngasi su adum hingna leiriba kholau ni Bharat Basi punamak sida thoido hendongna naharol nakoi tumlagano nakoi mikap thoglo nakoi lantheng panthung jogdri bhawba ningan naganu haibagi kholau laubiramba adugumba mahak adugi mapok numisiga ekoisu wasak minabagi matam madu yore Einstein na haibiramba wafam anikak amana ayana agogi anang singi damakta oina thamjage aduga amana oja singi damakta oina thamjage hariba ngasi Dr. Dhanabi Lasram oja sina counseling piba matamda yamna tuino panba wafam amakak nakoi wahang hango oja jamna toina haibi ba wafam ne adu bo hangde class ta oja na tae chhatra na madu wahang hangbagi mangonda capacity leitrira karino mangonda culture leitrira hangde Einstein na matam duga gi laubiram labane don't stop questioning angangsa nakoi mang basuge de nakoi mi oi de bajade you start questioning from this to day ngasi dagi wasao ojana hujik ipong pong na mayam da lobira mi bidni pong ni pan gi matung dai ngon da question to biro we suma social scientist ma imang da phamaga mana thambira me wafam ekoi lem na mangal loisi ekoi karino angak pa prithibi sida aikoina tawduriba se karino wahangangsi aduga oja singi oina yamna samba wafam amatang thamjari it is job of a teacher to create joy of learning oja sing angang takpiba matamda please try to create the joy of learning Larik tambasida nungaiba dhamka tawdana phudana pora pharga parikhada madu kam chapchana sillerga madu tamak pass tawraga number jamna phangbado madu tana hujik jaraktre ba hujik ki 21st century ge lanpham masida aduna
ojasinna laik takpiba matamda hariba angangsingda ai ngasidi school chattaba yate haibagi harauba ojana luna tobibado ojadana bi laisramna su panbiram nabni yamna tholaba khotesina haidana ka panbiram dunu sigraba phangak aduna angang singda larik tambagi nungai badogi ihodo sagatpiu soidana makoi tekta lakani tekta lakta basini se aikoina nampuda tobi basige gini aikoina mafang khangdriba yamna nungsi kiraba handakta radio gi program amada aina taja hoi mahagado Canada da leiba mamingna doctor oinam Gunamani senior scientist Canada da leibani maki wafam wang paukum sida radio dani mana hari bese angang sing se hojiki matamda makhogi duga jamna meritorious oi batana jaraktre haibo wafam se jamna maru oina thammi hari wafam se yamna mamal leiba wani chumna meritorious to oi banataba mangonda smartness haibase ngasigi matam masida tangai phadana sanne mangonda speaking capacity akogi biramani inaw na jamna nuksi na harami buduni manipuri medium hingalange harabadi asigasu english phajana tambi haibase angang singam tam phawansi parents singam tam phawansi aba harbe english ado manipuri medium angang singda kersu likte tade makoin hen hal Dr. Prisabam Biramani na habiramdu aduna hojiki 21st century gi challenge ki matam masida jamna meritorious oi batara kulai raktadana thammi baba famne ma ki akogi angang singje smart ohen bigadabani aduga speaking capacity je hengalabadi maksukta taro hebese magna haiba wafam duga thambirami logi matang da jamna nungsi ba wam ka kamana panbigi makoi di lo se lo ne masa sira basu lo ngakani habagi do jam kan si chen sale Canada se kramai to ge da nungdang pung ma panse ta ki baga pin drop silent sound namata ton baja de masa mo ki leba ki ain nen hariba ain na do makoi loina ngat na sali hai julong kero na basu khana de kari khana de hoji khana ba matam natre ma ki jumthang na bata da hingon khari bado yot ki pilar mamam jungchele loire kari khana ru doino sok chokole ba juksi ga bo adu gomba hanta ba wakhanda ekoi matam mangan bagi matam leitre aduna makoi gi system makoi gi Swachh Bharat Abhiyan ga mari lena ba akoi gi blue gi dustbin black ki dustbin green ki dustbin angang sing se jum de gi su tambi ba jaina ka dore aina ngarang lauje ki ba habdi ai ko gi phi gi khaw ma school la puraga hariba lari ki khaw duga loina na school gi aina sari ba segari ba packet sai tano su oi da ba hygienic su oi da packet do aina langsiaga mi na khungadra ai gi packet aina loisen bagi ithau dang se ai gi ni haiba se bhag tahan ba jum dei dum hora di school samaj loina phajan bajai habisi thamjaningi aduga aikoina ai kajitang di yam wasing je thamjaning bani adugo matam sine jarate